Online Manipuri ayuki pau yengbiriba pumnamok puthoi laisramna khurumjari ahanbada maroiba pau tuna kaukhiba pung 12 gi total shutdown na mahosagi punsida chawna akaiba pikre. Committee on Tribal Unity Cotu na Kangpukpi District kaukhiba pung 12 gi total shutdown na National Highway Imphal Dimapur lambidasu chawna akaiba pikre. Hariba shutdown asina Imphal tamna thausilakadaba potchai puba garising amadi Dimapur tamna potchai lawba chatkadaba garising lepkhre. Passenger puba garising su chatna khidre. Shutdown asigi manung chana kuki proof ki yamlaba miyamna ayuktagi hauduna mass protest thaki. Mass protest asi Kangpukpi District ki Gangifai Saparmaina Kaithel Manbi Military Colony amadi Brigadier M. Thomas Ground Kangpukpi yauna leima khong kangchup New Kaithel Manbi amadi Tuilang region da pangthoki shutdown manung da government amadi private institution gi thabak thoram sing yauna lambi da chathok sasin tawbada athingba thamki ningsingbe yai leima khong gi akoibada chathok sasin tawbada Indian Army na athingba pibagi mayokta Committee on Tribal Unity Cotu na thasigi kuntra gi ayuk pung 3 dagi numidang waram pung 3 fawba pung 12 gi Kangpukpi district ta total shutdown lauthokibani. Manipur gi saktam ama mayek sengna thamma ngamdriba fawba tumina leiroi Chief Minister haukiba matam kayadagi iraipak ifuru asibu kannabu honaduna lakli hoso hona khigani amadi illegal immigrants sing yaudaba Manipur gi saktam ama mayek sengna thamma ngamdriba fawba tumina leiroi haina Manipur gi Chief Minister Nongthumam Birena fongdokre. Wafam asing asi Department of Art and Culture na sinduna lang thabal chingthakta leiba mitei ningthogi konung oiramba amadi mafam aduda matam sangna Assam Rifles leisinduna mitei miyam ningtamna changba ngamlamdaba adu leingakna honabadagi All Palace tagi Assam Rifles sing atopa mafam amada hongdokhiba amadi mafam adubu miyamda khusinnabagi thorumga mari leinana fongdokhibani. Chief Minister N. Birena makhatar duna hai matam kuinadagi Manipur miyamna lang thabal chingthakta leiba mitei ningthogi konung oiramba mafam asi miyamna ningtamna changba phanganbiu haina leingak takna duna lakpa adu ngasidi mafam aduda leiramba Assam Rifles atopa mafam amada thamduna aikhoiga tatna thanaba yararoidaba mafam asi miyamda sinaba ngamba asi mahainingai leitana nungaiba fawi. Nakal amarom da handak ikhang khangawdana 57 suba mountain division da thabak suba changkhiba miyoi ama mafam khangdana mangkhibagi nungaitabadi adumak fawi adubu ngasigi thorom asisu tangai fadana tawdaba yadaba amani university asida army sing leisinbana academic atmosphere da akaiba piba maramna hongdokpani loinana gambir singagi konung oirama mafam ase ekhoigi historically oiba mafam ama oibana hana leiramba si semgat sagana balupa crore kun sanction tawduna leire mafam asi ningthina semgat sagana bohona bada university asigi akhang ahai oza singna su mafam asigi matangda advice pibiu amadi Kanchipur da leiriba Manipur University campus manungda thamliba gambir singagi mitam asigi mafamda anauba makhalgi museum ama achuba matamda saba horagani haina su makhata ki ngasigi thorom aduda Power Minister Thongam Bisorjit Youth Affairs and Sport Minister Govindas Konthaujam, Education Minister Thongnaujam Basanta Kumar, Health Minister Dr. Sapam Ranjan, Fishery Minister Haikam Dingo, PSED Minister Laisangtem Susindro, Transport Minister Kasim Basum, Water Resource Minister Awangbung Newmai, Moirang SCG MLA Thongam Santi, Wangkai SCG MLA Thangjam Arun Kumar, Pasoi SCG MLA Sapam Keba, Wawgai SCG MLA Usam Deven, Lamlai SCG MLA Khongban Tabam Ibomcha, Langthabal SCG MLA Karam Sam Yauna, Tongan Tonganba Civil Department ki makok thongba official kaya sunga sigi thoram aduda saruk yakhi. Babu gi loina bisu khongjang changsin bada yaukre GOC unana basem sakre 57 Suba Mountain Division da thabak suba chatkhiba laishram Kamal Babu mafong khangdana mangkhraba matungda semkhiba JC na November 18 fawba matam thakhiba adu Manipur lengak amadi Army ki GOC na thabak ta onthok piraktabadagi November 18 gi ahing nungaidagi JC amadi yamlaba ima ibel mayamna khongjang changsin ba horakhiba adu hawjiksu makha chathari Laishram Kamal Babu mangkhibagi pau asi tabadagi mahaki loina bi akoijam ningol Laishram ongbi Belarani su Kasardagi Yosilaktuna 57 Mountain Division gi gate mamangda mahaki mapuroi babu tek takaidana sinabiraktriba fawba mafam asidagi hallaroi lengdana leigani haiki loinana GOC ga unaba JC amadi mahak masa magyauna maira paibi ima ibel singa unabna bachangkre hairi Army na Kuki militant singi michang changi haina center amasung state cherol thakre Kuki militant singna sangram chingsang amadi mitei ga taina ba mafam singda bunker sajinduna mitei gi khul singda toina attack chathaba sida kom amasung kharam singna tawba attack oina uhali masina Kuki militant singna kom kharam amadi mitei gi marakta kikna ba purakna ba silli Tongan ba village authority singna amasung committee singna Indian Army singna Manipur da thogliba irang asida Kuki militant singi bunker sing sabada chawna mateng pangsili haina state amasung center gi authority singda wakat che pisin kre
Manipurda deploy tawriba Indian Army singda tongan-tonganba charge-sing panaba asangba warol-sing adu Union Home Minister Amit Shah, Union Defense Minister Rajnath Singh, Chief Minister N. Biren Singh Hada, Laikot Faizol Village Authority, Laikot Kharam Village Authority, Yangangpokpi Village Committee, Thamnapokpi Village Committee, Sabung Khunau Village Development Committee amasung Development Committee Sanasabi of Lamlai Constituency singna chi thabani. Chithi aduda Laikot Kom Village, Laikot Faizol amasung Laikot Kharam Village sing asi Kom amasung Kharam Proof na namna khundaba khulsing ni aduga Yangangpokpi Thamnapokpi Sanasabi amasung Sabungko Khunau hariba khulsing asina mitay singna khundaba mafam sing ni Kom amasung Kharam Proof sing asi matam kuina dagi atay Proof singa nungsi chana na laiminaduna lakli amadi Manipurda thokliba irang asida Proof ani asi saruk yade amaromda Sangram Singh thakta Kuki militants sing na makhoi bunker sajinduna Sangram Singh khongda khundariba Kom amasung Kharam Proof sing asi aranba mongda miyamda uhannaba sinba thawongni Kuki militants sing na Sangram Singh sang amadi mitay katainaba mafam sing da hojik bunker tara manga dagina kun sajinduna mitay gi khul sing da toina attack chathaba sida Kom amasung Kharam sing na tawa attack oina uhali masina Kuki militants sing na Kom Kharam amadi mitay gi marakta yeknaba puraknaba sili marak sida Kuki militants sing na reserve forest area sing da bunker sariba sing mari leinaba sing da haijaduna lakli chithi aduda thiba khangdana leiriba laishram Kamal Babu army na masak khangdaba singna fahan khibani haina maral siraduna Indian Army amasung Central Paramilitary Force singna neutral oina leiduna state asida santi amadi tangdu leitaba puraknaba honabiu Brigadier PK Singana Luchingba Army asi CRPF natraga BSF na mahut sindok piu haina wakat cherol aduda palli